Laibak asigi saknaraba educationist amasung India ki anisuba president waramba Dr. Sarvapalli Radhakrishnan gi mapok namit September mangabu sahi khuding Ojagi numit haina laibak sinmat thungna pangthoktuna lakli thorom asi pangthokpagi wakhalondi afaba khunai ama sembada oja singna loriba lemjaningai oirba thoudang adubu sak khangduna oja singi mafamda ikai khumnaba masung tawimal khangbu utpani oja haibasi laibak amabu semgutpada kham thengba maru oiba thoudang loriba misaktuni mahakti atopobu mangal pinaba masa matomta sakthek chariba candle duni ojana mahiroi singi paklaba punsi ipaki thong oibigani amasung tungda lakadaba ipak kayasu maromdom lanba ngamhangani ojana afaba citizen lising sembata natana laibak amagi lusingba singamasung masak naiba miyoi pumnamaksu mahakna sembani mahakti mahiroi singi role model ni oja yaudana afaba khunai ama oiba yaroi adubu hauzik oiriba mong asidi pandam asigi ona tainabani lainga ki school oja sing yauna mama mapa singna makhoi ki angang sing lainga ki school da thabagi mahutta lanai school sing da thagani aduga lainga ki school phatte haina saigani phagatnabadi hotnabide aikoina maru oiba thabak kharadang hana lokhatpada mahi masal gi lamda ahongmu kaya lakpa ngamhangani ahanbada ojabu ikai khumnasi masigi damak oja singna matik chaba khusuman pibaga loinana mangonda lairik tanatana hiram khudingda afaba mahiroi puthoknaba sinagadabani oja singi laifam school ga nakna thamgadabani masina oja ga mahiroi singa matam chupada tana tiknabagi khudong chaba phangangani loinana ojana mahiroi singbu afaba lamchat tambiduna matik chaba miyoi amamam ohinba ngamgani ariba matamda mahiroi singna ojagi yumda laiduna mahi tamnaramagi mong adugumna hojiksu ojaga mahiroi singa nakna hanba ngamlabadi lairik tanatana hiram khudingmakta khangba afaba mahiroi yamna thorakani masi ohinana bohana bachangi education asi mission amani aduna education ga mari lena pumnamak namasibu mission amani haina lawgadabani lainga ki school singna thengnariba maroibu khudong chadabasi mahisangi masak mathum amadi oja watpada natana oja sing train tawdaba asisuni laibak asigi oja manga khudingi oja amamamdi training phangdri aduna hojik manipur gi hangliba oja sing asi mention bag loinana training shupina bohana pham thoi headmaster amasung principal sing asi responsible amasung accountable ohengadabani laibak asigi state ayambagi lenga ki school singda angang sing ming chanmagi sang yamna hantarakle masigi maramdi matik sabo oja regular post hapagi mahutta temporary natraga para teacher oina hapana oibiyai lenga ki school masing hantharaklabasu oja watpagi wafam de adumak mayoknari lenga ki school singna mayoknariba atop wafam amadi makhoida piriba budget pikpa asini sel thungi phibam phattabana matik chaba oja regular post hapangamdabadagi matik chaba chadaba thidana oja kaya contract hapli masina quality education amasung afaba mahiroi puthok pungamlakte tasengna hairabada education phagat anbaibasi lusingba khar khaki thabak natte laibak asigi miyoi crore sama kunthra manga gi thabakni miyamna punna thamoi sengna honaminarabadi mathangi decade tadi masak naiba ahongba mudi uba phangani kumjali sing masamapun humpu tara gi tangk adwaidadi mahiroi singna doctor engineer danatana oja oibasu pamnarami adubu ngasidi oja gi sinpham asi mahiroi singi aroiba priority oire miyoi ayamana oja haibasi laibak ama semgadoriba yamna lemba sinphamni haina lawnabagi mahutta sendong yamna laina phangba yaba lambi ama oina lawnarakle masi khunai asiga sobu singnaba amani ngasigi khunai asina ojabu pambai lejidraba miyoi amagum lawnaraklibasi yamna tawhaidaba thabakni ojabu khunai asida khwaidigi ikai khumnabaga loinana mamangaida tawnaramagum laibak yamadi local gi thorom khudingda oja singbu khwaidigi mangda phamhunbata natana thoromgi mapusu ohingadabani khunai asina sel khakta khanbadagi laibak amabu semliba ojadagi senjaw paibu singbuna henna ikai khumnabagi chanabi ama leriklibasi athubada hongdokpa chummi natrabadi khunai asi senja thumjagi makol oiraktuna laikha tarakani hojik lariba curriculum asi hongdoktuna mahiroi pumnamak thabak phangba ngamhanbata natana ojana laibak asi semlibani habigi wakhal mahiroi singna pohanduna makhoibu ojagi sinpham asida lahanduna laibak semningbagi ithil pigedabani mahi sang singamasung mahiroi singbu awangma thakta pukhat paibasida ojagi asobu thoudang lai aduna oja singbu pungning thogat paibasi yamna tangai fade adubu sahi amagi manungda nongmakhak oja singbu pungning thogatpa ikai khumnabu utpibasina nongmagi sitharak lebalai ki mahi sangsing kanmangam godoribra haibasidi achaubu wahang oiri oja sing service condition fagat anbagaloinana ahanbada sinpham masibu khunaida khwaidigi mating yaudaba oina lawnaribasi ko annanaba honafam thoi oja masanasu sinpham asi khunai khwaidigi hena lemjana phamni haina khanjaba ngamgadabani masiga loinana oja sing mathau tawribra mahi sangsing gi phibam kamdori laifam thoku masak mathum watana leiribra haibasisu matam sana yangsinpham thoi mahi sang amagi awat apagi oja gi phangpham thokpa senpham lokthok chabada kerani amada phawba oja singna wachat wanomagi chanabi leiribasi makha tahanpham thokte
mahiroi changyeng mayada oja singbu political pressure dagi natraga makok thongba singi ithil dagi transfer tobagi chanabi toktuna oja singi tonganba transfer amasung posting gi thoksil sema tangai fade asiguma phim asidi yangchin bidana ojagi numit khaktada afaba ojani mathau masak khangmani haina mana matum khara pibanadi lamdam asigi mahi masal gi phibam phagat an bangam kiroi education department gi officials singnasu table khaktada file subagi mahutta mahi sang singda chatuna haktheng nani yangchin pham thoi masina mahi sang gi award pa menkat padanatana oja singa department asigi officials singi marakta lairiba ahoba mention basu ngamgani